Akisbani Imphal Nolini Debina Pau Pajari Ahanbada Moduiba Pau Mukhyamantri Nongthombam Biren Singhna Haidi Raja Sida Tokliba Irang Sida Mayumakai Mang Takrabasinggi Damak Sarkarna Atuba Matamda Yum Lising Marirom Sarakani Rajapal Anusuya Uikena Haidi Raja Sida Tangdulai Taba Purakna Bahunabada CSO Sing Club Organization Amasung Media Fraternity Singgi Achoba Tokdang Lei Amishung Imphal East, Imphal West, Bishnupur amasung Thoubal jilagi oina ngasi ayuk pung 5 dagi numidang pung 9 phauba curfew komthokli. Mukhyamantri Nongthombam Biren Singhna Haidi Raja Sida Tokliba Irang Asina Maram Oituna Mayumakai Mang Takrabasinggi Damak Sarkarna Atuba Matamda Yum Lising Marirom Saragani Masigi Damak Mapandagi Readymade Oiraba Polam Sing Pusilaktuna Yum Singasi Tha Anigi Manungda Saba Loisingani Mukhyamantri Secretariat Ngarang Pangthokpa Paugi Mifam Amada Sri Virena Hai Raja Sida Mahusagum Santi Hanjil Hanaba Sarkarna Darkar Leba Thabak Sing Paikhatuna Lakli Makhatana Paikhatkigani Manipuri Luraba Tanpam Masida Kanagumba Mui Karana Raznatigi Kudong Saba Lauraga Kulai Paiba Singde Inchilaga Irang Tokna Bahona Riba Sidagi Ngak Toktuna Santi Hanjil Hanaba Tanja Amahana Launa Bahona Kisi Manghai Sarkar asi Tumina Laitokpanate Mantri MLA Sing Tumba Saba Khangdana Mathau Tauri Mahitamba Yadaduna Leiba Angang Sing Makoina Leiba Mapam Sing Adugi Anakpada Mahitam Hanaba Taurang Paikalagani Irang asigi khudong jaba lauraga sarkar gi karmachari singna office kadrabadi makhoi gi mathakta akan ba thabak lokhatkani khudong sadabadagi Imphal da laktuna thabak suba yadaba sing service ki khutang da thabak suhanna ba thaurang tawri irang asida madoi ba je sang mangkrba singi damak lengangna akan ba thaurang paikhalagani relief camp sing da leidiba myoi singi karam ba je sang sing mangkrba gi haibadu ngasidagi list samdok pa horagani Che Sangsing aduga mari leinaba sarkar gi officer amamam su hapkani amashung MLA singna su mateng pangkani Manipur gi apunba gi saktam kaheloi haiba phire basi hena chechil hanba ulladuna Mukhyamantri na hai lamdam asi phurup kuntra manga gi apunba lamni kanagumba khara gi thawinchina Manipur gi apunba gi saktam thugaiba yaroi amachung tokhaiba sasan thamba yaroi Gृह मंत्री na su wafam asi kayarak hanna hairam kiba leikhre Thokiba irang asika madi leinana judicial commission ama semduna tijin ba haukrabanina patam kharaki manungda irang asiki haurakpam yauna kanana thogan bano haibadu khangbangam lagani Sarkar na paikhaliba thaurang sing asida miyamna thajabiyu sarkar asina sangbidan gi makhada thabak kaya paikhatuna lakli makhatana su paikhatkani lambi sorokta security personnel singi gari thatpana singba tawbiganu Mo violence tawdana ain gi makhada paikhat payaba thaurang sing paikhat pada miyamna mateng pibiyu hainasu Mukhyamantri na appeal tawrakli Mukhyamantri Nongthombam Biren yauna lujingba singna hojik thokliba irang asika mari lenana security personnel singi sathok sasinda athingba pibigano haina kayarak khana appeal tawrabasu mafam kayada lambi thingba gi khongjang lepal leitana changchili Ngarang numidangda Imphal More lambi gi manung chanba Waikhom dagi Kanchipur phawgi manung da leiriba miyamna lambi thingduna security personnel singi gari sanghandana bahonaki Security personnel singna tonglopa gari da misam miyam gi mayukta leiba khulai paiba sing phutok pusin tawi haibagi jingnaba asida yumpham oiduna lambi thingkiba miyam adu Manipur police amasung rapid action force gi kangpuna tear gas cell sing kaptuna tankai ki Ngarang ahin chupa Manipur police amasung rapid action force ki personnel singna national highway gi saruk oriba lambi matek asi thingjiliba miyam tan khaina bahunaki ngasi ayuksu mafam kharada lambi thingbagi thawong chatharakpadagi security personnel singna tear gas cell sing kaptuna khongjing changchiliba sing tan khaiki Rajapal Anusuya Uikena Haidi Raja Sida Tangdulai Taba Purakna Bahona Bada CSO Sing Club Organization amasung media fraternity singi achoba thawdang lei Wafam asi Rajapalna Bishnupur jila da satuna tongan ba mafam sing da hangliba relief camp sing yangsin ba satpada phongdokhibani Raja Sida Tangdulai Taba Purakna ba pandamda Rajapalna CSO gi luchingba singasu tuibung da leiba kuntaret chuba Assam Rifles ki headquarters ta unatuna warisanaki
Rajapal ngarang Churachandpur Jilla gi Churachandpur Government College Soul Group School amasung St Mary School ta hangliba relief camp singda sangjapam lautuna leiba miyamga unaduna wari sanaki tungda moirangi thangjing guest house da sangjapam lautuna leiba miyoi singasu unaduna wari sanaki Sayolamagi manungda peace committee gi mifam pangthoktuna Rajya chita santi hanjil hanaba thabak paikhalagani Hojik oriba phibam asida amangata thuklubasing semjin sajinabagidama Kendra Sarkar na lupa koti chama ama pirakle hainasu Rajapal na pongdokhi इसमें मेरा ये आने का उद्देश्य यही था कि कैंपों में आज जो रह रहे हैं वर्तमान में उनको अच्छी से अच्छी फैसिलिटी हो, हर सुविधा मिले, ये मेरा अपना कारण है। और जो कुछ भी कमी है मैंने प्रशासन को भी बताया है, इमीडिएट इसको दूर करे और तमाम सारी चीजों को, और आगे फ्यूचर में जो भी यहाँ का प्रॉब्लम है उसका बैठ के आगे भविष्य में समाधान करें। अभी इमीडिएट इन लोगों के लिए हमें इनकी मदद करनी। National Highway Kuntra Tadet Imphal Jirbam Lambi Thingjinduna Khongjang Jangshilamba adu yanaba purakpadagi khudakdagi handrokre Thasigi Taramathoida None Jilla gi Longmai Part 4 dagi Miyoi Tadet Imphal da lakpada Pachoi Police Station Check Post mapada gari tongduna Miyoi ani purakpurbu yaningtaba phongdoktuna numit adugi numidangdagi lambi thingbagi khongjang jangsin bahukibani Manipur Police ki DIG Range 3 None Jilla ki Deputy Commissioner amasung Jilla adugi SP ga Dongmai Naga Council Manipur amasung Ashok Pamiyoi singgi imung manungga ngarang wari sanaduna yanaba purakpadagi lambi thingjinbagi khongjang adu khudaktagi handokhibani Miyamna lambi satok sasinda apanba pibidanaba None Jilla ki miyam amasung CSO singna appeal tawri Imphal West Jilla ki SP Dr. S. Ibomchanasu nungaitaba thodok adu pau phaunadabadagi thokibani asigumba thodok matungda amuk hana thokaloi haina cherol amada khangalakli tabiriba pawasi akasbani Imphal dakini Imphal East Imphal West Bisnupur amasung Thobal Jilla ki oina ngasi ayuk pung 5 dagi numidang pung 9 phawba curfew komthokli adubo Imphal West ki oina di iroi sembagi Jew hygiene phamdagi hauraga Sija Hospital Langol phawbagi area di curfew komthokloi haidi Kangpokpi Jilla ki ngasi ayuk pung 5 dagi nungtil pung 3 phawba aduga Bisnupur Jilla ki oina ngasi ayuk pung 5 dagi numidang pung 9 phawba curfew komthokli Adumainamak Kakching Jilla ki oinadi ayuk pung 5 dagi numidang waram pung 5 phawba curfew komthokli adubu Jilla asigi manung chanba Cherau Sugnu amadi Wapokpi ki oinadi curfew komthokpa leite haidi Ngachi pongba pause singi maroiba pau singi damak hauze Khetrimayum Premsan leide Premsan Thagachiri nolini ngasi phomoyama pause singda rajya asigi mukhyamantri na Shanti Hanjalakna paikhaleba thorang singi matangda ngarang pangmu singda phonokhiba wafam amasung Rajapal Anusuya Ukena tungan bejila singda chatuna relief camp te leiriba miyamga unakhibagi pausing maruiba pawoina headline toduna phonaragle Ponopam pauseda lanjanari basing prefabricated yum lising mari hena thubada sagadori mairoi lairik tamanna basu safagata mafam sing singadori haina ahan be headline tori headline asigi makhada sub headline oina Government ki khongpham hanba leite Manipur bu drug amasung mitop tagi kangani haina Mukhyamantri na phonokhiba wafam phonakle Pau siga manaba pau The People's Chronicle amasung Isel Express ta ahan be headline tawduna phongle Santi purukna ba tanja PBU haiba Mukhyamantri ki wafam asina Manipur Mail pausigi ahan be headline oire hariba pau siga manaba pausing Huyenlan Pau Imphal Free Press Sangai Express Manipuri edition amasung English edition animakta headline tawduna phongle Sanalebak pauksedana office card of employees sing talap piroi haina headline tawduna phongle Irebak paukseda peace committee gi chairperson governor na Chuchampur amasung Moirangi relief center sing la chatuna yangchin khre high power si ahan be headline tawduna phongle pawasi ga manawa paw Imphal Free Press Sangai Express ki Manipur amasung English edition Manipur Mail Ichel Express pongnafam amasung People's Chronicle hariba pause sing asida headline tawduna phongle Tamilung do fonga pause Ganfiu Mail da Assamese journalist ama Manipur thokliba irangi matangna paulo rubugi damak khela khre haina headline tawduna phongle Tamilung Times ta UPSC ki prelims ki phallaw thokle candidate lising tramuri hena mai pak pangamle haina headline tawduna phongle nolini Thagachari Premsan aruibada maruiba pau amukhanna Mukhyamantri Nongthombam Birena haide Rajya sida thokliba irang asida mayum makai mang takraba singi damak sarkarna atuba matamda yum lising marirom saragani
Rajapal Anusuya Weekend Haidi, Raja Sita Tangdule Taba Purana Bahunabada, CSO Sing Club Organization Amazon, Media Paternity Singi Achawatang Lay. Amazon, Imphal East, Imphal West, Bisnupur, Amazon Taubal, Jilaki Oina, Ngasi Ayupung Manga Dagi Numidang Pung Nipan Pauba, Curfew Komtokli, Paulo Jade.